Thawbal District Heirok TONGANBA MEETOP Kaya CHANGSILAKTUNA PUBA Thangba Ngamloidaba Senkhai Thumkhai Amadi Makhal Kayagi Extortion Chathaba Yaroi Haina Heirok Apunba Club Amadi Heirok Apunba Meirapabina Sintuna Heirok Pumbagi Oina Mars Rally come protest against the extortion ama PANGTHOKHRE Heirok Part 1, 2 Amadi 3 dagi Maikai Ahum Thokna TONGANBA Mafam ahum thokna laktuna Heirok pumba chatkiba mass rally adu Heirok Part 2 maya lekai polo ground da thunglaba matung miyam gi oiba protest amasu pangthoki ngasigi protest aduga mari lenena Heirok apunba club ki president wahengbam jivan na haikibada hauzik Heirok manungda Heirok pu nungsiba saduna changlaklaga miyoi kharana manaraga kihan khanganbagi thabak kayama Chatharakpasi Heirok ki prajasingna akiba kayama forpana maram oiraga ngasigi mass rally come protest against the extortion asi pangthokpani haiki magna makata na haikibada matam kharagi mamangdagi Heirok ta leiriba community health center asida doctor ama faw leiraktaba kuire haiduna Heirok apunba club na mari lenaba department ta hanglubada doctor singda Makhal Kayagi puba Thangba Ngamloidaba Senkhai Thumkhai kaya leptana chatharakpa Henman bana Dr. Singna Heirok teki transfer chatnaba honaramba kayasu thengnaki haiki aduga nauna lakadaba Dr. Kayasu atopada transfer chatnaba honarapa kayasina Heirok prajada chauna mangzaba oibada natana problem kayamasu thengnaribani asigumba kayasi leibana matam kayagi mamangdagi Heirok ta leiriba club kunmari amadi Heirok apunba meirapaibiga tangka kayarak hanna khanaraba matung ngasigi rally asi pangthokpani haiki leptana Heirok manungda extortion kayama chatharakpana Heirok ki prajada nungnangba kayama forakpasi laibaktibani ngasigi protest aduga mari lenena waref ani sulauki waref sing adudi Heirok ki miyamda Makhal amatagi extortion tawba yaroi amasung Heirok tamaram chadana MEETOP changlakpa yaroi haiba asini